Ngarangi thauram pareng singduna karam taukraba lirodana tarasi. Tato, wari si aroi bini. Ngarangi wari si dine. Tina na iga. As tato, ngarangi jadi direct aroi style ni tato. Liro makhali tharo. Tato, mai car tu tuet laksale. Adai dia koi su mayam tu maning da zara ine sale. Adai dia ina mamang is da sat thogalaga tok nanau gi khung du khangbi dana. Ungsan bani mi tato. Liro airo. Adai di masung la e. Changak na ying ni da tanjan chandri su marai bang thiri su. Phone ma thak lau laksale ne tato. Madai di tanja si lauri raga ina mai car mathak si da ta ka khabani tato. Adai di ai se mathak si da lepe tato. Adai di ai nungmai si satwe. Adai ji nungmai si tak singaga. Setat pani tato. Kana de tato. Mama kau benang. Adum tatle. Kamu. Aina ko tiraga mana sai chat le mini koino mana yeng sibo koino to sibo koino mata sibo mai ji sare hori ba ga pholam to ka phoge koino to sibo Aish, hai, kano to sibo? Kaino aina handak to sibo? Mapam marang khangdam diauri. Ida, nang yang ngak pu video mi ngan ngelai ni. Kari video no? Yingune. Ai ni ne. Masida ikang khangok dre ne. Ai phone na mauri ni. Itaw na jike sili laga mi atu padong to si kamai tino ba yung to masago de mi na phui type da itaw na pan jong to si aish masi jike sina ojara itaw na jike se yulaga sel khayo ha bdo itaw se nang lojaro ai masago de na halan ga ro ai madunga mui ko se nang alit ning drasune yam lam to mo nati yam luri di masago do miduna itaw masak khangram nemi jike se hunto krasu ai masak khangobuni na live item torktuni wafam se yam sak torkturi yam luduri ngaiko ai jike se lilagi aduga nangna phone namaga on question namo Kari question na hangdoi bo. He apangba. Aina jike sililaga. Kanano karino do khangdoi ni. Hoine. Aye. Ita sasal lisalo. Ai question hangage. Question hangage yar bo. 송기 밍레pham ta habiro. Nangido ISTV da isai khallo ga harakada male. Isai di khallo haijiroida. 밍레pham ta habiro. Ai thaba am chattaba yadre amuk chal ukhige nati kaino ma khumi jibo Yamba. Nakoi lai je apa nunga gi pau di porong do mandine na sak singdo minus at pingak maline Semrang man basina ngang siung. Se logri bani pado thiba khangre. Kamdau si kita nagi lakpani. kadai di thiba khangdoino pet lawa nupi masa ani sina tanaraga Hera, adidi hainu da. Prapata ju yamado black brand ni kaino. hoine na sak tu na yamado black pen maline Yamba. Aigi angang sing ji di ba ko. Kawba thinba longkokpi tai hairaja ni he. aduna da nangi photo studio da computer par thamido Mangoida. Akhoi ni tanari se kai dorage. hey noina tana badu da ni ne mang do male haije Era Yamba. Wari do ta ba yadre. Sel do sumang mangaloi.
ꯃꯥꯅ ꯀꯌꯥꯝ ꯂꯥꯞꯅ ꯆꯦꯟꯕ ꯉꯝꯗꯣꯏꯅꯣꯕ ꯕ꯭ꯔꯣ ꯏꯝꯐꯥꯜꯗ ꯆꯦꯟꯈ꯭ꯔꯁꯨ ꯏꯝꯐꯥꯜꯗ ꯊꯤꯔꯨꯁꯤ ꯃꯗꯨ ꯆꯠꯄꯗ ꯏꯆꯦ ꯑꯝꯇ ꯎꯅꯔꯛꯀꯦ ꯇꯨꯝ ꯂꯩꯌꯨ ꯁꯦꯟꯗꯣ ꯐꯪꯅꯕ ꯊꯤꯒꯦꯗꯤ ꯂꯩꯇ꯭ꯔꯒ ꯏꯝꯐꯥꯜꯗ ꯆꯠꯂ ꯃꯁꯤ ꯎꯅꯔꯛꯀꯦ ꯀꯥꯏꯅ ꯍꯣꯏ ꯁꯦꯟꯗꯣ ꯐꯪꯅꯕ ꯊꯤꯌꯨꯀꯣ ꯐꯪꯗ꯭ꯔꯗꯤ ꯃꯥꯡꯗꯣꯏꯁꯦ ꯑꯩꯅꯤꯅꯦ ꯑꯩ ꯏꯌꯥꯝꯕ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯅ ꯐꯪꯅꯕ ꯊꯤꯒꯦ ꯎꯞꯂꯝꯕ ꯎꯅꯥ ꯂꯣꯡꯊꯣꯛꯀꯅꯤ ꯂꯣꯡꯊꯣꯛꯑꯝꯕ ꯎꯅꯥ ꯎꯞꯁꯟꯒꯅꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯁꯦꯡꯅ ꯈꯪꯍꯟꯒꯦꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯁꯦꯟꯗꯣ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯏꯌꯥꯝꯕ ꯑꯪꯀꯜ ꯑꯆꯧꯗꯒꯤ ꯈꯔ ꯍꯜꯂꯣ ꯍꯥꯏꯁꯦꯕ ꯀꯔꯤ ꯋꯥꯉꯥꯡ ꯁꯥꯉꯥꯡꯅꯣ ꯁꯦꯟ ꯑꯣꯟꯅꯅꯦꯅ ꯑꯣꯟꯅꯔꯦ ꯅꯣꯏꯅ ꯁꯣꯏꯖꯗꯅ ꯁꯦꯟꯗꯣ ꯃꯥꯡꯍꯜꯂꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯥꯍꯜꯂꯨ ꯀꯥꯏꯅ ꯅꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯏꯁ ꯑꯩꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯎꯔꯝꯃꯗꯤ ꯁꯦꯜꯗꯣ ꯊꯤꯈꯤꯗ꯭ꯔꯣ ꯁꯦꯟꯗꯣ ꯐꯪꯗ꯭ꯔꯒꯗꯤ ꯑꯪꯀꯜꯁꯨ ꯈꯔ ꯍꯟꯕ ꯌꯥꯏꯗ ꯑꯣ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯁꯦꯟꯗꯣ ꯊꯤꯕ ꯈꯪꯉꯔꯣꯏ ꯁꯤꯅꯤꯅꯦ ꯑꯝꯇ ꯉꯥꯏꯈꯣꯗ ꯏꯌꯥꯝꯕꯒꯤꯁꯦ ꯀꯪꯌꯦꯠ ꯌꯦꯠꯄ ꯑꯝꯇ ꯌꯥꯎꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯊꯤꯔꯤꯅꯦ ꯐꯪꯗ꯭ꯔꯒꯗꯤ ꯈꯔ ꯍꯟꯕꯤꯌꯨ ꯍꯥꯏꯕꯩ ꯋꯥꯅꯤ ꯌꯥꯔꯦꯗ ꯅꯨꯡꯗ ꯈꯨꯖꯤꯟꯅ ꯁꯤꯛꯄꯗꯅꯦ ꯈꯨꯖꯤꯟ ꯇꯦꯛꯑꯦ ꯍꯥꯏꯗꯨꯅꯤ ꯅꯪꯕꯨ ꯅꯇꯨꯗꯒꯤ ꯁꯦꯜ ꯈꯞꯅꯕ ꯍꯣꯠꯅꯔꯤꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ ꯑꯪꯀꯜ ꯍꯧꯅꯗꯕ ꯉꯥꯛꯇꯅꯦ ꯃꯤꯑꯣꯏꯕꯅ ꯈꯪꯅ ꯈꯪꯅ ꯇꯧꯅꯔꯤꯁꯤꯡꯁꯦ ꯇꯣꯝꯕꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯊꯤꯕ ꯂꯦꯞꯄ ꯌꯥꯗꯦ ꯆꯠꯁꯤꯂꯣ ꯏꯌꯥꯝꯕ ꯑꯩ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯆꯒꯦ ꯀꯔꯤꯅꯣ ꯏꯌꯥꯝꯕꯅ ꯄꯥꯏꯔꯤꯕ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯈꯤꯕꯗꯨꯅꯤꯀꯣ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯡꯉꯦꯅ ꯊꯤꯔꯤꯕ ꯁꯦꯜꯗꯨꯅ ꯏꯌꯥꯝꯕꯅ ꯄꯤꯈꯤꯕꯗꯨꯅꯤꯀꯣ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕꯗ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯍꯟꯗꯣꯛꯑꯒ ꯑꯥ ꯏꯌꯥꯝꯕꯒꯤ ꯁꯦꯜꯗꯨ ꯑꯣꯏꯅ ꯇꯥꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏ ꯅꯈꯣꯏꯅꯦ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯔꯤ ꯀꯔꯤ ꯆꯥꯁꯤꯒꯦ ꯌꯥꯅꯤꯗ ꯀꯩꯝ ꯆꯥꯔꯣꯏꯌꯦ ꯄꯥꯆꯧ ꯀꯩꯅꯣ ꯆꯥꯗ ꯌꯥꯄꯣꯠꯇꯦ ꯐꯝꯃꯝꯃꯨꯀꯣ ꯆꯥꯎꯔꯦꯟꯁꯨ ꯊꯣꯛꯂꯛꯑꯅꯤ ꯅꯣꯏ ꯐꯝꯃꯝꯃꯨꯀꯣ ꯕꯥꯇꯣꯟ ꯑꯆꯥꯄꯣꯠꯇꯣ ꯈꯔ ꯑꯍꯥꯎꯕ ꯂꯩꯔꯣ ꯈꯔ ꯍꯥꯎꯅ ꯄꯤꯖꯒꯦ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯦ ꯑꯍꯥꯎꯕ ꯆꯥꯗꯕ ꯀꯨꯏꯔꯝꯃꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯆꯥꯅꯕꯅꯤꯅꯦ ꯂꯥꯛꯏꯁꯦ ꯂꯥꯎ ꯁꯤꯜꯂꯣ ꯁꯤꯗ ꯐꯝꯃꯨꯀꯣ ꯀꯩꯅꯣ ꯆꯥꯗꯣꯏꯕꯣ ꯑꯗꯨꯕꯨꯔꯣ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯨꯡꯁꯤꯔꯛꯇꯅꯕ ꯍꯤꯗꯥꯛ ꯄꯤꯖꯗꯣꯏꯕ ꯑꯩꯗꯤ ꯆꯥꯗ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯗ ꯅꯪꯅ ꯍꯤꯗꯥꯛꯇꯣ ꯆꯥꯗ꯭ꯔꯒ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯇ꯭ꯔꯗꯤ ꯅꯪꯅ ꯍꯤꯗꯥꯛꯇꯣ ꯆꯥꯗ꯭ꯔꯗꯤ ꯃꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯤꯅꯦ ꯑꯣꯖꯥ ꯍꯤꯗꯥꯛꯇꯣ ꯁꯠ ꯆꯥꯁꯜꯂꯨꯅꯦ ꯏꯗꯨꯝꯆꯥ ꯑꯩꯅ ꯆꯥꯅꯕ ꯁꯤꯗ ꯍꯤꯗꯥꯛꯇꯣ ꯑꯗꯨ ꯑꯝꯇ ꯄꯥꯏꯕꯤꯔꯣ ꯏꯁꯤꯡꯒ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯩꯔꯥꯕ ꯆꯥ ꯄꯥꯏꯁꯤ ꯕꯦꯝꯃ ꯁꯦ ꯍꯤꯗꯥꯛꯇꯨꯁꯨ ꯁꯤꯗ ꯂꯩꯔꯦ ꯁꯦ ꯅꯪꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯩꯔꯥꯕ ꯏꯕꯦꯝꯃ ꯅꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯈꯣ ꯏꯃꯨꯡꯗ ꯊꯕꯛ ꯏꯟꯈꯥꯡ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯁꯦ ꯆꯥꯁꯜꯂꯣ ꯅꯃꯥꯏꯗꯨꯗ ꯌꯦꯟꯗꯦꯝ ꯁꯣꯏꯗꯜꯂꯨꯔꯅ ꯃꯉꯥꯂꯩꯃ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯊꯥꯡ ꯄꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕꯗꯣ ꯑꯗꯨꯏ ꯈꯜꯂꯨꯔꯒ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯀꯤꯕꯨ ꯀꯤ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ ꯁꯤ ꯅꯨꯄꯥꯁꯦ ꯊꯥꯏꯅꯩ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯦ ꯁꯦ ꯆꯥꯁꯜꯂꯣ ꯍꯦ ꯑꯄꯪ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯃꯥꯏ ꯅꯨꯄꯥꯗꯨꯕꯨ ꯍꯥꯠꯇꯣꯛꯄ ꯍꯧꯅꯗꯦꯅꯦ ꯆꯥꯁꯜꯂꯨꯅꯦ ꯒꯨ ꯅꯠꯇꯦ ꯁꯧꯒꯠꯇꯅ ꯂꯣꯟꯌꯥꯟ ꯌꯥꯎꯒꯦ ꯇꯧꯏ ꯆꯥꯁꯜꯂꯨꯅꯦ ꯍꯤꯗꯥꯛꯇꯣ ꯁꯦ ꯆꯥꯁꯜꯂꯣꯁꯦ ꯃꯥꯅ ꯉꯥꯎꯔꯤꯁꯦ ꯑꯩꯅ ꯉꯥꯎꯍꯟꯕꯅꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯠꯅꯤꯀꯣ ꯑꯩꯕꯨ ꯉꯥꯎꯋꯦꯕ ꯉꯥꯎꯋꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯉꯥꯂꯩꯃꯗ ꯉꯥꯎꯗ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯉꯥꯎꯋꯦ ꯃꯗꯨꯏ ꯉꯥꯎꯕꯗꯨꯅꯤ ꯑꯗꯣ ꯕ꯭ꯔꯣ ꯃꯉꯥꯂꯩꯃꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯁꯤꯕꯨ ꯕ꯭ꯔꯣꯒ ꯑꯃꯨꯛ ꯉꯥꯎꯃꯤꯟꯅꯔꯕꯣ ꯃꯁꯦ ꯀꯦꯁ ꯂꯣꯏꯔꯕꯣꯛꯇ ꯑꯗꯨꯝ ꯈꯟꯗꯅ ꯂꯩꯅꯤ ꯃꯀꯣꯛꯁꯦ ꯆꯦꯡꯁꯥꯏꯕ ꯑꯃꯅ ꯊꯥꯔ ꯌꯥꯊꯤ ꯑꯔꯤ ꯄꯥꯏꯊꯣꯔꯛꯀꯅꯤ ꯅꯪ I love you ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯔꯤꯅꯣ ꯃꯥꯅ ꯑꯗꯔꯒꯨꯂꯥ ꯑꯃ ꯄꯥꯏꯗꯅ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯁꯦ ꯅꯨꯄꯥ ꯐꯥꯅꯅꯕ ꯃꯟꯇ꯭ꯔ ꯁꯣꯜꯂꯤꯖꯥꯠꯂꯥ ꯀꯔꯝꯕ ꯃꯤꯁꯨꯝ ꯂꯩꯋꯥꯅꯣ ꯃꯥꯅ ꯁꯥꯟꯅꯔꯤꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯪꯉꯤꯁꯦ ꯑꯩꯁꯦ ꯔꯣꯃꯥꯟꯁ ꯑꯣꯅꯔꯁꯅꯦꯕ ꯑꯩ ꯆꯍꯤ 5 ꯑꯃꯦꯔꯤꯀꯥ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯔꯛꯏꯅꯦ ꯃꯁꯤ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯅꯠꯇ꯭ꯔꯒꯅ ꯔꯥꯖ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯂꯤꯅꯤꯛꯇ ꯄꯨꯔꯒ ꯂꯥꯌꯦꯡꯕ ꯇꯥꯏ ꯃꯉꯣꯟꯗ ꯅꯥꯔꯤꯕ ꯂꯩꯅꯥꯁꯤ ꯂꯞ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥꯗꯨꯅꯤ
ꯍꯣꯔꯦ ꯃꯁꯤ ꯑꯩ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯑꯩ ꯔꯤꯁꯥꯔꯁ ꯋꯥꯔꯛ ꯆꯠꯊꯒꯦ ꯊꯥꯖ ꯅꯪꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯗꯨꯕꯨ ꯀꯔꯤ ꯂꯝꯒꯤ ꯂꯥꯕꯅꯣ ꯃꯥꯃꯥ ꯑꯩꯒ ꯁꯥꯏꯗꯤ ꯆꯣꯞꯄꯨꯔꯦꯗꯅ ꯆꯣꯞꯇꯗꯦ ꯍꯩꯗꯤ ꯍꯩꯇꯅ ꯔꯣꯃꯥꯟꯁꯇ ꯑꯣꯅꯔꯁ ꯐꯪꯉ ꯑꯩꯈꯣꯏꯒ ꯇꯥꯟꯅꯔꯗꯤ ꯆꯣꯞꯀꯗ꯭ꯔꯣ ꯑꯁ ꯑꯗꯨ ꯅꯠꯇꯦꯕ ꯉꯁꯥꯏꯁꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯈꯔꯒꯅꯦ ꯑꯣꯐꯤꯁ ꯆꯠꯂꯦꯕ ꯈꯪꯕ꯭ꯔꯥ ꯆꯠꯄꯗꯨꯗꯅꯦ ꯈꯪꯕ꯭ꯔꯥ ꯅꯨꯄꯥ ꯑꯄꯪꯕꯝ ꯊꯦꯡꯅꯩ ꯑꯩꯈꯣꯏꯅ ꯁꯥꯟꯅꯁꯤ ꯔꯣꯁ ꯄꯤꯔꯒ ꯁꯥꯟꯅꯁꯤ ꯀ ꯍꯥꯏꯖꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯉꯝꯃꯦ ꯀꯥꯏꯅ ꯃꯥꯅ ꯃꯇꯣꯟꯗꯣ ꯑꯩꯅ ꯁꯠꯇꯣꯛꯑꯀꯥꯟꯗ ꯑꯩꯅ ꯉꯝꯃꯦ ꯀꯥꯏꯅ ꯈꯟꯖꯔꯒ ꯑꯩꯅ ꯅꯣꯛꯑꯦꯕꯀꯣ ꯑꯗꯨꯒꯅꯦ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯑꯣꯏꯅ ꯉꯝꯃ ꯆꯠꯈꯤꯕꯩ ꯋꯥꯅꯤꯗ ꯅꯪꯅ ꯉꯝꯃꯦꯅ ꯈꯜꯂꯨꯔꯒ ꯃꯥꯅ ꯑꯣꯏꯅ ꯉꯝꯈꯤꯕ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯔꯤꯅꯤ ꯏꯕꯦꯝꯃ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯀꯃꯥꯏꯅ ꯆꯥꯝꯊꯣꯛꯅꯅꯤ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯒ꯭ꯌꯥꯟ ꯇꯥꯗꯒꯩ ꯎꯪꯉ ꯐꯝꯃꯤꯁꯦ ꯑꯣ ꯍꯦꯔꯦ ꯃꯁꯤ ꯏꯟꯇꯔꯅꯦꯠꯇ ꯄꯥꯎ ꯄꯤꯔꯒ ꯁꯦꯇꯦꯂꯥꯏꯠꯇ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜ ꯁꯣꯁꯥꯏꯇꯤꯒ ꯇꯥꯟꯅꯔꯒ ꯀꯣꯄꯔꯦꯁꯟ ꯑꯣꯏꯅ ꯐꯪꯒꯗ꯭ꯔꯥ ꯑꯦ ꯈ꯭ꯋꯥꯏ ꯐꯕ ꯑꯃ ꯂꯩꯔꯦ ꯏꯕꯦꯝꯃ ꯃꯁꯤ ꯈꯕꯔꯗ ꯍꯥꯞꯄꯁꯤ ꯑꯗꯨꯒ ꯑꯗꯔꯒꯨꯂꯥ ꯃꯈꯣꯛꯇꯨ ꯄꯨꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯊꯤꯀꯥꯅꯥ ꯑꯁꯤꯗ ꯐꯖꯅ ꯁꯤꯟꯅꯕꯤꯔꯛꯎ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯥꯔꯤ ꯀꯦꯖꯤ ꯑꯃ ꯍꯥꯞꯀꯦ ꯑꯁ ꯃꯥꯃꯥ ꯉꯥꯔꯤꯗꯣ ꯅꯪ ꯍꯥꯞꯍꯧꯔꯣ ꯉꯥꯔꯤ ꯍꯥꯞꯄꯁꯤ ꯃꯥ ꯀꯌꯥ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯅꯝ ꯃꯍꯥꯗꯨ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯅꯝꯁꯨ ꯈꯔ ꯅꯨꯡꯁꯤꯕ ꯃꯤꯅꯁꯨ ꯈꯔ ꯄꯥꯝꯒꯗꯕ ꯍꯋꯥꯏꯖꯥꯔꯣꯅꯤ ꯍꯥꯞꯇꯥꯔꯦꯗꯅ ꯀꯩꯅꯣ ꯉꯁꯥꯏ ꯁꯥꯄꯣꯟ ꯍꯪꯉꯒ ꯅꯪꯅ ꯈꯨꯝꯃꯛꯏꯗꯨꯅ ꯇꯥꯏꯃꯤꯡ ꯆꯥꯗꯕ ꯍꯥꯏꯗꯣ ꯑꯗꯨꯅꯦ ꯃꯤꯅ ꯀꯟꯅ ꯆꯠꯃꯤꯟꯅꯩꯉꯥꯏꯗꯨꯗ ꯅꯪꯅ ꯐꯣꯟ ꯇꯧꯁꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ 50,000 ꯍꯥꯏꯗꯨꯅ ꯀꯩ ꯍꯥꯏꯕ ꯑꯁ ꯁꯤꯒꯨꯝꯕꯩ ꯃꯔꯝꯗꯗꯤꯅꯦ ꯅꯪ ꯀꯩꯝ ꯈꯪꯈꯤꯔꯣꯏ ꯅꯨꯄꯤꯗꯨ ꯁꯦꯜ ꯊꯤꯅ ꯄꯥꯏꯕ ꯅꯨꯄꯤꯅꯦꯃꯤ ꯑꯩꯅ ꯑꯃꯨꯛ ꯁꯥꯏꯁꯤꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯄꯥꯏꯕꯗꯣ ꯅꯠꯇꯗꯤ ꯌꯥꯔꯣꯏꯗꯣꯏꯕ ꯑꯁꯥꯕꯁꯦ ꯀꯥꯟꯅꯗꯕꯅꯤꯀꯣ ꯁꯦꯡ ꯍꯥꯏꯗꯣꯛꯆꯧꯍꯦ ꯃꯗꯨꯏꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯩꯔꯧꯁꯦ ꯈꯇꯪ ꯀꯟꯈꯤꯁꯅꯨ ꯅꯪ ꯌꯥꯝ ꯅꯧꯔꯤꯃꯤ ꯇꯥꯇꯦ ꯂꯩꯕ ꯊꯣꯏ ꯀꯥꯏꯖꯈ꯭ꯔꯦꯗ ꯆꯪꯉꯣ ꯄꯥꯕꯨꯡꯅ ꯊꯥ 3ꯒꯤ ꯔꯦꯟ ꯐꯤ ꯇꯣꯜꯂꯦ ꯍꯥꯏ ꯑꯗꯣ ꯂꯧꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯝꯕ ꯍꯣꯏ ꯄꯤꯔꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯕꯦꯡ ꯂꯣꯜꯂꯝꯃꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ ꯁꯥꯎꯅꯨ ꯍꯥꯏꯕꯤꯌꯨ ꯄꯤꯕꯨ ꯄꯤꯒꯦ ꯍꯥꯏꯔꯗꯤ ꯑꯦꯇꯦꯝꯗꯒꯤ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯄꯤꯔꯁꯨ ꯌꯥꯕꯗꯨꯕꯨ ꯐꯔꯦ ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯔꯅꯨꯀꯣ ꯀꯩꯗꯧꯕꯩ ꯁꯣꯏꯗꯣꯏꯅꯣꯍꯦ ꯈꯨꯗꯣꯡ ꯈꯇꯪ ꯆꯥꯗ ꯇꯧꯅꯤ ATMꯗꯩꯅꯤ ꯈꯪꯗꯦ ꯕꯦꯡꯛꯇꯩꯅꯤ ꯈꯪꯗꯦ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅꯕ ꯄꯤꯔꯒꯦꯕ ꯅꯁꯛꯁꯨ ꯐꯖꯕꯤ ꯅꯉꯣꯟꯗꯕꯨ ꯄꯥꯈꯪ ꯑꯩꯈꯣꯏꯅꯤꯅ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯃꯁꯛꯅ ꯃꯁꯛ ꯅꯣꯡꯃꯒꯤ ꯐꯖꯕ ꯍꯦꯟꯒꯠꯂꯛꯏꯕ ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯩꯗꯣ ꯇꯧꯅꯨꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯁꯣꯏꯔꯣꯏ ꯍꯩꯁ ꯍꯨꯃꯥꯡ ꯁꯧꯏꯍꯦ ꯀꯩꯅꯣ ꯅꯪ ꯀꯦꯁꯜꯂꯤꯗꯨꯅ ꯅꯪꯅ ꯍꯩꯅꯕ ꯁꯕꯖꯦꯛ ꯅꯠꯇꯦꯍꯦ ꯅꯨꯄꯤꯗ 0 ꯐꯪꯕ ꯅꯪꯅ ꯀꯩ ꯈꯪꯗꯣꯏꯅꯣ ꯔꯦꯟꯒꯤ ꯐꯤꯗꯣ ꯄꯤꯗ꯭ꯔꯁꯨ ꯌꯥꯅꯕ ꯊꯥꯒꯠꯁꯟꯅꯩꯕ ꯌꯥꯝ ꯁꯤꯡꯕꯩ ꯃꯑꯣꯡꯅꯤꯅꯦ ꯇꯥꯇꯦ ꯂꯩꯕ ꯍꯌꯦꯡ ꯄꯨꯡ ꯀꯌꯥ ꯑꯗꯥꯏꯗ ꯂꯧ ꯍꯥꯏꯅꯣ ꯄꯨꯡ 13 ꯍꯌꯦꯡ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯁꯣꯏꯔꯣꯏ ꯄꯤꯗꯕꯤꯗ ꯑꯩ ꯆꯠꯂꯦꯍꯦ ꯁꯛꯊꯤꯕ ꯁꯥ ꯁꯛꯊꯤꯕ ꯀꯥꯏꯅ ꯊꯤꯕꯒꯤ ꯇꯥꯏꯞꯇꯒ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯁꯦ ꯐꯖꯅ ꯄꯣꯛꯈ꯭ꯔꯤꯅꯦꯁꯦ ꯈꯪꯗ꯭ꯔꯤꯌꯦ